Social media da fangzaba update post khara mayam da patok seri ahan bada irang turel da irak nakhiba police personnel asiba haksang oina fangle none district ki manungsan na leiba irang turel da nga faba satkiba Manipur police constable ama iraina center khibadagi thiba khangdana lairakhiba adu asiba haksang oina fangle hairi okhiba ningthokaba numitta nga faba satkibadagi thengla fawba halaktabana imung manunggi mioi singna authority da pawpi ki local disaster management kangbuna thiba humbagi thabaksu chathaki ngasi ayupung tararom taba matamda asiba haksang oina nga favam jaga aduda tawkholakhibani hairi laikhidraba mioi adugi mamingna thalikhong thailin sahi kuntraga manga kawi hairi next update ta Kuki tarup Kuki land pangkre hairi ngasi ayuk no ngalamdai pung ahum makhairom taba aduwaida pambaina luchingba UNLF lanmi yangkai mukka Kuki terrorist ki makhoi chani mukka Burma gi minthadagi Manipur gi maringtel taba lambida akan mamongda khuthokna kre UNLF ki maikaida asok apan amata yaukhide adubu Kuki tarukti Kuki land pangkre haina thajaba yaba source amana fongdorakli next update ta Diamond TV khongjom na commerce topper aina naurem dalis kunteng bangkre higher secondary examination 2024 gi commerce topper oirak labi aina naurem asagi yum ingkhol leitabana mandom sagi yumda leiraktuna makok thongbi oirak labi student amani mahaki apokpa naurem biren amasung apokpi naurem ongbi evem so gi masani kaksing ningthau lekai da leibi student asibu pukning thogatpa oina aina ge face to face interview ama Diamond TV amadi radio da live da sandoki amadi thauram tabiba yengbiba mayam loinana palising kun husinaki next update ta drug seasonaba mioi anifa duna pukhraga furambadagi ama sire amana aruwa fivam da leire hairi makatarakpa oina pawasina asumna palli nisa sabani haiba mioi ani ngarang nungthil lilongdagi sakangdaba singna fa duna pukhraga phubadagi mioi ama sire amana aruwa fivam da soktuna laikanari hairi laikhidraba mioi adu Thobal district kaibungdagi MD atomba sahi kungo humdoi apokpa MD simudil amadi laikai adumaktagi MD Farid Allies boisa sahi kun Thaudok asiga mari leinana Lilong police na case ama register tawbaga loinana thizin humjan bagi thabak tawkhre next update ta hauzik kangbai phagok sau ikhaida VSF ka army ka kanna muknari hairi paw asiga mari leinaba post ama mayamda pathok sari central force na huralakpa pot Central Force na fabadagi torbung kaksau ikhaida ngaihak mukna kre Central Force Marcel next update ta Kuki na WhatsApp ta thana ba leak oiba message ama asumna post ama da fongtorakli post oina fongtorakli ZRA gi mi ama sibado PDF singna hatpani Canada su hai ganuko mang haina makoina thana ba si maitelonda hantok laga post oina Facebook media da thadonarakli next update ta Jirivam da gari thoba chatkhiba mitai driver amagi asiba haksang purak laga gari dagi kautharamba Nagaland gi wakhadagi driver ama Assam police na fare laikhidraba driver adugi maming thokso Michael sahi kunganipal apokpa TH Surchandra Kawi hairi Bisnupur district ki kainok thong thak tagini hairi next update ta Kaksing Jilla gi Kairak Sengmai Veres Manakta Leiba Irrigation Flood Control Department gi inspection banglo da Lilong da Leiba Control doi suba Assam Rifles ki post ama leisingani haina lakpada Kairak Hyanglam wabagai Kaksing gi Maira Paibi ima singna Assam Rifles ki personnel sing adu leiba yaroi haina halan kre hairi next update ta Indian National Congress Manipur na asumna fongdorakli Manipur da hauzik isai sakliba si luhongbaga asibagi sorat kadangaire miam sathina wari isai lila loina tokna kre matam sida senkhai tumthumkhai henkalakpa aikoi masel marakta achoba lanjau oihalaknaba sinbani hairi next update ta Manipur police na Kangpokpi district tagi khusukhulai kaya fagat kre hairi makatarakpoina pawasina sumna palli Kangpokpi district ki Kobajang village ta thiba humbagi thabak sathabada Manipur police na khusukhulai kaya fagatpa ngamle hairi khulai sing adudi local made pampi ama local made 22mm pistol ama local made 22mm pistol magazine amadi local made SBBL ama phagatpa ngamle hairi next update ta Narmada Turel da imungi mioi taret iroiba kumkhibadagi thiba khangdre hairi nungthilgi matamda Narmada Turel da iroiba kumkhiba imung amagi mioi taret irupkhibadagi thiba khangkhidre NDRF amadi Pabodara fire team na rescue search operation sathari Narmada Turel asi masing yamlaba gumbir leiba maramna makhoi sathok lamgadra haina chingnari
Next update ta Myanmar da lan yawa satkhraga sina halakhiba Sisipurdagi misak adubu Kukizo Martyr Singhi Cemetery da Mzili haibagi matangda Young Kuki Organization na ITLF amasung ZPO lamkada yaningdaba phongdorakli. Next update ta NSNIM gi cadre ama Assam Rifle na phare Arunachal Pradesh ki Sanglang District Laktong area da operation sathabada Assam Rifle na NSNIM gi cadre ama fagatpa ngamle faraba mioi adugi maming Wangmun Kimhun kawi hairi makhataba investigation tongnabagi damak Sanglang Police Station da kusina kre hairi.